Hairang Leirang Channel na mayamgidamakta pujarakli Fungawari Laibaki Murti. Laibak amada thoising kauba angang amma leirami. Mahakini haibada kanasu leiramdi. Mabuk hanubi adu natana. Mahak lamhen tuhenba ngausinnaba angang ama oirami. Haiba kaya ilamde adumak oidunasu thoising makut masayam na hairami. Thoising na fazaraba laibaki chapu kaya sarami. Sapu adubu mabokna kaithelda yolami. Asumna masu maben anigi hingnabagi lambi oiduna adumak lempana okna nungaina hingjerami. Thoisingna pakhang khara pharaklaba matamda mabok adu yamna sonjilakpadagi taibangpal thadokre. Mahakna mabok laikhidraba asida mathwai yamna nungaitana sak ising amatta chada thaktana numit kayani leirami. Kona thangda mahakna Laibakna maboki murti ama sarage haina leplami. Aduna mahaki safu safamda changlaga mabokka karisu khetnadana laibaki murti ama sari. Mahakna laibaki maboki murti asibu maboki ka manungda pusinduna thamle. Thoising matam pumnamakta mabokka loinarami. Mahakna khangdaba thabak thauram kaya amasu maboki laibaki murti aduda hangjarami. Aduga mahakna mabokna kumlai khanduna matomta laibaki murti aduga wari sanarami. Thoisingna chatpa khuding maboki laibaki murti asibu purami. Tasengna hairabada mahak angawba amaga pangkhak oire. Nongmadi mahakna phamduna leiringai matamda maboki khonjelda thoisingbu kauraklami. Thoisingna koilai leiduna yenglakpa matamda mahakpu kaurakliba adu maboki laibaki murti adudagi oirami. Thoising harauna maboki laibaki murti adugi manakta changsilami. Aduga kari haige ibok haina asumna hanglami. Maboki laibaki murti aduna hairei aikoina leiriba yufam masigi yumyai aduda tauthou. Khara taurabagi tungda surung ama thengnagani. Surung aduda asum changsilaga laibak ama leiramgani. Laibak aduda nupi macha ama leibani. Nupi adubu nahakka luhonglabadi nahak laibak asigi ningthau soidana oigani. Thoisingsu mabuki wahai adumak taurage haina mabukningda chap yungna lepkhre. Aduna thoising magi yumgi yumyai adu yongpak ama pairaga tawkhairami. Khara taurabagi tungda sanagi siri ama thengnare. Sanagi siri asida thoising maboki laibaki murti adu puraga kumtharakle. Asum kumtharakpana mani mukta kaya taduna leiba surung aduda sangsilaklami. Surung adu mani muktagi mangalna pungthan thalami. Matam khara chatlabagi tungda surung adu lanthorakle. Surung adu hek lanthokpaga achauba isingi ipak ama thengnarami. Ipak asigi mapalda phajakraba sanagi hi amasu tauduna leirami. Hi asi tongduna thoising ipak asida chatlami. Khara chatlabagi tungda laptakna irang langba mit thakningai oiba karino khangdaba ama urami. Mahak madu ubada pakhatpa amaga loinana hi adubu atopa maikei amada hondoknaba kanna hotnai. Adubu ngamlamde. Arangba adugi maikei romda chingsili. Asum chingsilakpana arangba adugi manakta yauksilakpa matamdadi arangba lupagi phajaraba ithat ama oiramle. Thoising madu urubada masa adu pumsum hek sumhatkre. Maya kaba makhai ithat aduda munna yengi ithat adugi mapalda yauksilakle. Aduga sanagi hi adudagi maboki laibaki murti adu lautharaga ithat aduda makhong thangjilakle. Ithat aduda hauba u pambi sanagi oirami. Aduga liklaina mana oirami. Thoising mahak nauriba asi asengbani haiba thajaba ngamlamde. Akoiba aduda asum yenglaklaga changsilakpada phajakraba musuk muba samna amakhak taduna leiba urami. Thoisingna samna adubu khungatli aduga manam namlami.
ꯑꯉꯛꯄꯗꯤ ꯁꯝꯅꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯏꯊꯨꯝꯅꯕ ꯃꯅꯝ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯃꯅꯝ ꯑꯁꯤ ꯅꯨꯡꯁꯤꯃꯟꯕꯅ ꯊꯣꯏꯁꯤꯡ ꯃꯀꯣꯛ ꯉꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯝ ꯑꯁꯤꯒꯤ ꯃꯄꯨ ꯊꯤꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯝꯅꯥ ꯑꯗꯨꯕꯨ ꯃꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯥꯡꯗ ꯌꯩꯁꯤꯜꯂꯒ ꯃꯕꯣꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯈꯔ ꯑꯁꯨꯝ ꯆꯠꯂꯒ ꯃꯍꯥꯛ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯆꯣꯛꯊꯔꯛꯂꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯨ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯤꯡ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯕ ꯍꯦꯜꯂꯛꯄꯗꯒꯤ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯕꯨꯛ パꯏꯔꯒ ꯁꯅꯥꯒꯤ ꯎꯈꯥ ꯑꯃꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯁꯤꯡ ꯑꯁꯨꯝ ꯐꯝꯂꯝꯕꯗꯒꯤ ꯃꯀꯣꯛꯇꯨꯅ ꯁꯅꯥꯒꯤ ꯎ ꯑꯗꯨꯗ ꯉꯥꯊꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯃꯃꯤꯠ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯊꯣꯏꯁꯤꯡꯅ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯟ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ꯫ ꯃꯃꯤꯠ ꯑꯗꯨ ꯈꯪꯁꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯃꯈꯨꯠꯅ ꯅꯣꯏꯔꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯃꯨꯁꯨꯛ ꯃꯨꯕ ꯃꯀ꯭ꯂꯥꯛ ꯍꯦꯟꯅ ꯁꯥꯡꯕ ꯃꯁꯝ ꯄꯥꯜꯂꯤ꯫ ꯃꯁꯛꯁꯨ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯁꯨ ꯊꯣꯏꯁꯤꯡꯅ ꯀꯨꯟꯗꯨꯅ ꯃꯈꯨꯠꯇ ꯈꯨꯗꯥꯡꯗ ꯌꯦꯠꯂꯤꯕ ꯁꯝ ꯃꯅꯝ ꯑꯗꯨ ꯅꯝꯂꯝꯃꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯅꯝ ꯑꯁꯤ ꯊꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯕꯗ ꯅꯨꯄꯤ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯤꯡꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯃꯄꯥꯜ ꯐꯥꯎꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯄꯨ ꯅꯕꯨꯛ ꯂꯥꯝꯂꯕ꯭ꯔꯣ?" ꯊꯣꯏꯁꯤꯡ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯂꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯋꯥ ꯉꯥꯡꯗꯅ ꯃꯕꯣꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯎꯅꯥꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨ ꯌꯨꯕꯤ ꯄꯥꯝꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡ ꯍꯦꯛ ꯆꯪꯕꯒ ꯋꯥꯅ ꯅꯤꯡꯊꯤꯅ ꯁꯦꯝꯂꯕ ꯐꯝꯐꯝ ꯈꯔ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯔꯝꯗꯦ꯫ ꯊꯣꯏꯁꯤꯡ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯁꯤ ꯍꯥꯏꯕꯁꯨ ꯀꯧꯉꯝꯗ ꯊꯥꯔꯝꯂꯤꯕ ꯐꯝꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯥ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ꯫ ꯑꯗꯨꯒ "ꯆꯥꯔꯣ" ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯤ꯫ ꯊꯣꯏꯁꯤꯡꯁꯨ ꯏꯌꯥ ꯏꯌꯥ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯂꯥꯝꯕꯒꯤ ꯃꯌꯥꯏꯅ ꯊꯨꯅ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯥꯅꯕ ꯊꯛꯅꯕꯁꯤꯡꯗꯨ ꯆꯥꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯄꯨꯝꯕ ꯂꯣꯏꯔꯒ ꯏꯌꯥ ꯏꯌꯥ ꯇꯧꯅ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯤꯡꯊꯤꯔꯕꯤ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯝꯅ ꯏꯪꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯏꯃꯤꯡ ꯃꯤꯠꯁꯅꯥ." ꯊꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯗꯨꯗꯤ ꯃꯤꯁꯅꯥ, ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩ?" ꯃꯤꯁꯅꯥꯅ, "ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩ." ꯊꯣꯏꯁꯤꯡꯅ, "ꯑꯩꯁꯨ ꯌꯨꯝꯗ ꯏꯇꯣꯝꯇ ꯂꯩ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ." ꯃꯤꯁꯅꯥꯅ, "ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯐꯝꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯗꯤ ꯌꯥꯗ꯭ꯔꯦ." ꯊꯣꯏꯁꯤꯡꯅ, "ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?" ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯃꯅ ꯐꯥꯔꯒ ꯊꯝꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯃ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯏꯁꯥꯗ ꯂꯣꯏꯅꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯎꯠ ꯁꯣꯏꯗꯅ ꯑꯣꯟꯒꯅꯤ." ꯃꯤꯁꯅꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯊꯣꯏꯁꯤꯡ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯃꯤꯁꯅꯥꯒꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯤꯡ ꯑꯍꯤꯡ ꯑꯃ ꯆꯨꯞꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯁꯤꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯜꯂꯨꯒꯅꯤ ꯍꯥꯏꯅ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯃꯨꯟꯅ ꯈꯜꯂꯤꯉꯩꯁꯤꯗ ꯃꯕꯣꯛꯀꯤ ꯈꯣꯟꯖꯦꯜꯗ "ꯊꯣꯏꯁꯤꯡ" ꯍꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯃꯥꯒꯤ ꯃꯕꯣꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯕꯣꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ,
ꯑꯁꯨꯝꯅ ꯏꯊꯠ ꯑꯁꯤꯒꯤ ꯈꯥ ꯊꯪꯕ ꯂꯩꯔꯥꯏ ꯃꯄꯥꯜꯗ ꯒꯨꯝꯚꯤꯔ ꯑꯃ ꯂꯩꯕꯅꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏꯒꯤ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯀꯠꯂꯒ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯃꯕꯣꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯁꯤꯡ ꯒꯨꯝꯚꯤꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯡ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯧꯊꯣꯛꯇꯨꯅ ꯏꯊꯠ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯂꯩꯔꯥꯏ ꯃꯄꯥꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯒꯨꯝꯚꯤꯔ ꯑꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯁꯤꯡ ꯒꯨꯝꯚꯤꯔꯁꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯊꯥꯡ ꯑꯗꯨꯅ ꯂꯦꯜꯂꯒ ꯂꯩꯃꯥꯏꯗ ꯏ ꯇꯞ ꯇꯞ ꯇꯥꯍꯜꯂꯤ꯫ ꯏꯒꯤ ꯃꯅꯝ ꯇꯥꯕꯗ ꯒꯨꯝꯚꯤꯔ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯏ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄ ꯎꯕꯗ ꯊꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯈꯨꯅꯥꯎꯕꯤ ꯑꯗꯨ ꯊꯥꯡ ꯑꯗꯨꯅ ꯀꯛꯂꯒ ꯒꯨꯝꯚꯤꯔ ꯑꯗꯨꯗ ꯀꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯒꯨꯝꯚꯤꯔ, ꯅꯍꯥꯛꯅ ꯑꯩꯒꯤ ꯈꯨꯅꯥꯎꯕꯤ ꯑꯁꯤ ꯆꯥꯔꯦ ꯍꯥꯏꯔꯒ ꯏꯔꯣꯜꯅꯨꯡꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯨꯞꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯃꯔꯨꯞꯅ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯤꯕꯤꯗꯨꯅ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯒꯨꯝꯚꯤꯔ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯗꯨꯅ ꯏꯄꯥꯛ ꯑꯗꯨꯗ ꯀꯨꯝꯈꯤꯗꯨꯅ ꯑꯗꯨꯃꯛ ꯂꯨꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯨꯝꯚꯤꯔ ꯑꯗꯨ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯊꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯗꯒꯤ ꯃꯤꯁꯅꯥꯒꯤ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯠꯊꯣꯔꯛꯂꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯊꯣꯏꯁꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯈꯨꯝꯒꯠꯇꯨꯅ ꯒꯨꯝꯚꯤꯔ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯣꯏꯁꯤꯡꯒꯤ ꯑꯀꯛꯄ ꯈꯨꯅꯥꯎꯕꯤ ꯑꯗꯨꯕꯨ ꯃꯌꯥꯗ ꯎꯝꯁꯤꯜꯂꯒ ꯏꯁꯤꯡꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯀꯨꯝꯊꯈꯤꯗꯨꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯊꯣꯏꯁꯤꯡ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯅꯥꯁꯨ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯁꯝ ꯑꯗꯨ ꯁꯦꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯁꯤꯡ ꯃꯤꯁꯅꯥ ꯎꯕꯗ ꯍꯔꯥꯎꯅ ꯃꯤꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯅꯤ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯞ ꯑꯁꯤ ꯐꯪꯂꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤ"꯫ ꯃꯤꯁꯅꯥꯁꯨ ꯊꯣꯏꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯑꯗꯨꯗ ꯁꯤꯖꯤꯜꯂꯤ꯫ ꯃꯤꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤ ꯁꯤꯔꯨꯕꯗꯒꯤ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯕꯣꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯨꯔꯗꯨꯅ ꯁꯅꯥꯒꯤ ꯍꯤ ꯑꯗꯨꯕꯨ ꯇꯣꯡꯂꯗꯨꯅ ꯏꯄꯥꯛ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯂꯥꯜꯂꯒ ꯁꯅꯥꯒꯤ ꯁꯤꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯊꯣꯏꯁꯤꯡꯒꯤ ꯌꯨꯝꯌꯥꯏ ꯌꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯣꯏꯁꯤꯡꯅ ꯌꯨꯝꯌꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯁꯅꯥ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯈꯣꯡꯗꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤ ꯄꯣꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯑꯃꯅ ꯃꯤꯠꯂꯨꯕꯤ ꯑꯗꯨꯒ ꯑꯃꯅ ꯊꯣꯏꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜꯅ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯊꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯁꯅꯥꯅ ꯄꯤꯛꯂꯤꯕ ꯀꯥꯐꯩ ꯀꯥꯐꯩ ꯆꯠꯄ ꯍꯩꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯔꯣꯜ ꯐꯥꯎꯕ ꯁꯦꯡꯅ ꯅꯤꯡꯊꯤꯅ ꯊꯣꯛꯇ꯭ꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯃꯤꯠꯂꯨꯕꯤ ꯑꯃꯗꯤ ꯊꯣꯏꯇꯣꯟ ꯄꯨꯗꯨꯅ ꯎꯃꯪꯒꯤ ꯐꯖꯕ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯌꯧꯔꯕꯗ ꯎꯃꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯅꯝ ꯅꯨꯡꯁꯤꯔꯕ ꯂꯩ ꯀꯌꯥꯅ ꯆꯤꯛꯅ ꯆꯥꯏꯅ ꯉꯝꯗꯅ ꯁꯥꯠꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯝꯃꯤ꯫ ꯃꯤꯠꯂꯨꯕꯤ ꯑꯃꯗꯤ ꯊꯣꯏꯇꯣꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯋꯥꯏꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯖꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯁꯤꯡꯅ ꯃꯆꯥ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯃꯅ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯃꯆꯥ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯊꯣꯏꯁꯤꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯩ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯐꯠꯇ꯭ꯔꯕ ꯀꯩ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯣ"꯫ ꯊꯣꯏꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯀꯩ ꯑꯗꯨ ꯉꯛꯂꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯔꯨꯕ ꯃꯤꯁꯅꯥ ꯀꯩꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯤꯁꯅꯥꯗꯤ ꯄꯥꯈꯠꯃꯟꯕꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯀꯩ ꯑꯗꯨꯅ ꯉꯪꯂꯒ ꯊꯣꯏꯁꯤꯡ ꯍꯣꯏꯗꯨ ꯍꯨꯟꯗꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯤꯁꯅꯥꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯊꯣꯏꯁꯤꯡꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯑꯃꯨꯛꯇꯗꯤ ꯉꯥꯏꯈꯣ,
ꯅꯍꯥꯛꯀ ꯃꯨꯛꯅꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯆꯥꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯑꯣꯏꯅ ꯆꯥꯕꯤꯌꯨ, ꯏꯆꯥꯒ ꯑꯩꯒꯤ ꯅꯨꯄꯤꯒꯗꯤ ꯁꯣꯛꯄꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯔꯕ ꯀꯩ ꯑꯗꯨꯁꯨ ꯊꯣꯏꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯁꯤꯡꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯁꯨꯛꯄ ꯎꯃꯪꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯠꯂꯨꯕꯤ ꯑꯃꯗꯤ ꯊꯣꯏꯇꯣꯟꯁꯨ ꯁꯤꯊ ꯁꯤꯊ ꯍꯧꯅ ꯍꯧꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯤ꯫ ꯃꯤꯁꯅꯥꯅ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯆꯥ ꯑꯅꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯁꯤꯡꯕꯨ ꯌꯦꯡꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯎꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯤꯁꯅꯥ ꯃꯁꯥ ꯑꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯄꯥꯈꯠꯃꯟꯕꯅ ꯃꯤꯁꯅꯥꯅ ꯃꯆꯥ ꯑꯃꯅ ꯄꯣꯁꯤꯜꯂꯦ, ꯑꯗꯨꯒ ꯑꯃꯅ ꯄꯝꯂꯒ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯂꯩꯃꯥꯏ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯈꯔ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯐꯝꯊꯔꯒ ꯂꯩꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯃꯤꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯤꯁꯅꯥ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯤꯁꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯒꯤ ꯋꯥꯈꯜꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯤꯁꯅꯥꯅ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯨꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯅꯥ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯆꯥ ꯑꯅꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯃꯥꯅ ꯇꯥꯗꯨꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯃꯥꯒꯤ ꯃꯁꯥ ꯅꯣꯝꯂꯒ ꯀꯟꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯁꯤꯊ ꯁꯤꯊ ꯀꯞꯄ ꯑꯁꯤꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯗꯤ ꯁꯟ ꯁꯦꯜꯂꯝꯕ ꯅꯨꯄꯥ ꯑꯃꯒꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯀꯞꯂꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯄꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯑꯉꯥꯡ ꯃꯃꯥ ꯑꯗꯨꯗꯤ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯊꯣꯛꯂꯒ ꯃꯤꯁꯅꯥꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯐꯨꯝꯖꯤꯜꯂꯒ ꯊꯣꯏꯇꯣꯟꯕꯨꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯤꯠꯂꯨꯕꯤꯕꯨꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯍꯤꯗ ꯍꯥꯞꯂꯒ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄా ꯑꯗꯨꯅ ꯃꯥꯅ ꯁꯦꯜꯂꯤꯕ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯂꯕꯗ ꯁꯟꯕꯨꯁꯤꯡꯒꯤ ꯌꯨꯝ ꯌꯨꯝꯗ ꯍꯣꯏꯖꯤꯜꯂꯝꯂꯒ ꯊꯣꯏꯇꯣꯟꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯗꯥꯔꯤ ꯃꯄꯥꯜꯗ ꯐꯝꯂꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯗꯨꯅ ꯅꯤꯡꯉꯥꯏ ꯐꯠꯇ꯭ꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯞꯄ ꯊꯦꯝꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯅ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯃꯄꯨꯔꯣꯏꯕꯗ ꯍꯪꯂꯝꯃꯤ, ꯑꯉꯥꯡ ꯑꯗꯨꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯆꯥ ꯅꯤꯡꯉꯥꯏ ꯀꯟꯈ꯭ꯔꯕꯁꯤꯐꯥꯎꯕ ꯂꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯀꯅꯥꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯡꯅꯣ ꯑꯃꯨꯛ ꯑꯩ ꯉꯝꯖꯔꯣꯏ ꯌꯣꯛꯄꯒ, ꯌꯣꯛꯀꯦ ꯍꯥꯏꯔꯒ ꯅꯇꯣꯝꯗ ꯌꯣꯛꯂꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥ ꯑꯗꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯟ ꯁꯦꯟꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯇꯣꯟꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏ ꯃꯁꯦꯟ ꯈꯔꯒ ꯂꯣꯏꯅꯅ ꯂꯝ ꯀꯣꯏꯕꯗ ꯊꯣꯏꯁꯤꯡꯒꯤ ꯈꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯍꯥꯟꯕꯗꯒꯤ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯐꯝ ꯌꯦꯡꯂꯛꯄꯗ ꯊꯣꯏꯁꯤꯡꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯟ ꯑꯃꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯌꯥꯔꯛ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯀꯣꯟꯅꯊꯪꯗ ꯊꯣꯡ ꯑꯗꯨꯕꯨ ꯈꯔ ꯏꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡ ꯑꯗꯨ ꯂꯣꯜꯂꯝꯗꯕꯗꯒꯤ ꯍꯥꯡꯗꯣꯛꯂꯝꯃꯤ꯫
ꯃꯈꯣꯏ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯩ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥ ꯃꯅꯨꯡ ꯈꯨꯗꯤꯡꯒꯤ ꯆꯪꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯃꯩꯊꯪꯗ ꯂꯩꯕꯥꯛꯀꯤ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯨꯔꯇꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯨꯔꯇꯤ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧꯒꯤ ꯄꯨꯛꯅꯤꯡ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯆꯥꯅ ꯊꯛꯅꯕ ꯀꯌꯥ ꯊꯣꯡ ꯊꯥꯛꯇꯨꯅ ꯆꯥ ꯊꯛꯅꯔꯕ ꯃꯇꯨꯡꯗ ꯐꯝ ꯁꯦꯝꯗꯨꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯃꯤꯠꯅꯥ ꯐꯨꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯦꯟ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯔꯝꯗꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯤꯠꯂꯨꯕꯤ ꯄꯨꯈꯤꯕ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯆꯥ ꯌꯥꯎꯖꯗ꯭ꯔꯕ ꯍꯤ ꯍꯣꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯤꯠꯂꯨꯕꯤ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯠꯂꯨꯕꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤꯅ ꯊꯣꯏꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯊꯣꯏꯇꯣꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯆꯔꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯐꯧ ꯁꯪꯕꯥꯏꯁꯤꯃꯠꯇ ꯁꯨꯝꯕꯟꯗ ꯁꯨꯗꯣꯛꯂꯨ ꯂꯥꯛꯎ꯫ ꯊꯣꯏꯇꯣꯟꯅ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯕꯗ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯀꯨꯝꯂꯛꯏ꯫ "ꯍꯣꯏ ꯏꯃꯥ, ꯑꯩ ꯌꯦꯅꯈꯥꯗ ꯅꯥꯄꯤ ꯐꯥꯜꯂꯤꯌꯦ, ꯂꯣꯏꯗꯧꯔꯦ, ꯃꯁꯤ ꯂꯣꯏꯕꯒ ꯐꯧ ꯑꯗꯨ ꯁꯨꯔꯒꯦ"꯫ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯍꯥꯟꯅ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯇꯣꯟꯁꯨ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯃꯈꯣꯡ ꯃꯈꯨꯠ ꯁꯦꯡꯗꯣꯛꯅꯕ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯆꯩꯔꯛꯏ, "ꯐꯧꯁꯦ ꯁꯨ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯣ"꯫ ꯊꯣꯏꯇꯣꯟꯅ "ꯏꯃꯥ, ꯅꯥꯄꯤ ꯐꯥꯜꯂꯨꯕꯒꯤ ꯏꯁꯥꯁꯦ ꯍꯥꯀꯠꯆꯔꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯂꯨꯖꯔꯨꯒꯦ ꯇꯧꯕꯅꯤ"꯫ ꯃꯗꯨꯗ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯏꯇꯣꯟꯕꯨ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ "ꯀꯔꯤ, ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯅꯕꯨꯛꯁꯨ ꯊꯥꯛꯄ, ꯀꯩ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯛꯂꯒ ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯗꯨ ꯅꯪ ꯇꯧꯔꯦꯅꯦ꯫ ꯐꯧꯁꯤ ꯍꯥꯟꯅ ꯁꯨꯔꯨꯆꯣ"꯫ ꯊꯣꯏꯇꯣꯟꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯗꯅ ꯁꯨꯠ ꯁꯨꯠ ꯀꯞꯂꯒ ꯍꯥꯀꯠꯆꯕ ꯑꯗꯨꯕꯨ ꯍꯣꯠꯅ ꯍꯣꯠꯅ ꯐꯧ ꯑꯗꯨ ꯁꯨꯔꯦ꯫ ꯊꯣꯏꯇꯣꯟꯅ ꯀꯞꯅ ꯀꯞꯅ ꯐꯧ ꯑꯗꯨ ꯁꯨꯅ ꯁꯨꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯖꯔꯝꯃꯤ꯫ "ꯅꯣꯡꯗꯝꯕ ꯅꯪꯅ ꯁꯦꯝꯕꯤꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯅꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯔꯗꯤ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯖꯒꯦ"꯫ ꯅꯣꯛꯅ ꯅꯣꯛꯅ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯊꯣꯏꯇꯣꯟꯅ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤꯕꯗꯨ ꯇꯥꯕꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯎꯔꯤꯠ ꯀꯧꯕ ꯎꯆꯦꯛ ꯑꯗꯨ ꯄꯥꯏꯔꯛꯇꯨꯅ ꯊꯣꯏꯇꯣꯟꯅ ꯐꯧ ꯍꯥꯞꯇꯨꯅ ꯁꯨꯔꯤꯕ ꯁꯨꯝꯕꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯝꯃꯤ꯫ ꯎꯔꯤꯠ ꯑꯗꯨꯅ ꯁꯨꯝꯕꯟ ꯑꯁꯤꯗ ꯇꯣꯡꯂꯛꯄ ꯑꯁꯤꯗ ꯊꯣꯏꯇꯣꯟ ꯐꯧ ꯁꯨꯕ ꯑꯗꯨ ꯂꯦꯞꯂꯒ ꯎꯔꯤꯠ ꯑꯗꯨ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯇꯥ ꯎꯔꯤꯠ, ꯅꯍꯥꯛꯇꯤ ꯇꯥꯏꯕꯪꯅ ꯑꯁꯨꯝꯅ ꯁꯣꯟꯅꯩꯗꯣ꯫ ꯍꯥꯗ ꯎꯔꯤꯠ ꯅꯥꯄꯪꯕꯤ, ꯃꯃꯥꯅ ꯀꯧꯏ ꯇꯥꯗꯕꯤ, ꯃꯄꯥꯅ ꯀꯧꯏ ꯈꯨꯝꯗꯕꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯅ ꯉꯥꯡꯅꯔꯤꯕꯁꯤ ꯂꯥꯜꯂꯗ꯭ꯔꯥ? ꯑꯩꯒꯤ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯃꯌꯦꯛ ꯑꯁꯤꯕꯨ ꯇꯥꯒꯗꯧꯕꯒꯤ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ꯫ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯐꯧ ꯁꯨꯕ ꯂꯦꯞꯂꯕꯗꯤ ꯑꯩꯕꯨ ꯐꯨꯒꯅꯤ, ꯑꯌꯥꯛꯄ ꯑꯀꯟꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯆꯩ ꯊꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯣ ꯏꯇꯥ, ꯃꯇꯝ ꯆꯥꯔꯀꯥꯟꯗ ꯑꯃꯨꯛ ꯊꯦꯡꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯁꯤ"꯫ ꯎꯔꯤꯠ ꯑꯗꯨꯁꯨ ꯊꯣꯏꯇꯣꯟꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯍꯧꯕ ꯂꯐꯨ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯕ ꯐꯥꯎꯕ ꯊꯣꯏꯇꯣꯟ ꯐꯧ ꯁꯨꯕ ꯂꯣꯏꯕ ꯉꯝꯂꯝꯗꯦ꯫ ꯊꯣꯏꯇꯣꯟ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯤꯗ ꯐꯧ ꯁꯨꯕ ꯂꯣꯏꯗꯕꯒꯤ ꯃꯃꯥꯅ ꯐꯨꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯃꯥ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯧ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ"꯫ ꯊꯣꯏꯇꯣꯟꯅ "ꯏꯃꯥ, ꯈꯖꯤꯛꯇꯪ ꯉꯥꯏꯔꯦ ꯂꯣꯏꯒꯗꯧꯕ, ꯅꯥꯆꯜ ꯑꯁꯤꯃꯇꯪ ꯉꯥꯏꯔꯦ"꯫ ꯁꯟꯁꯦꯟꯕꯒꯤ ꯅꯨꯄꯤꯅ "ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ, ꯐꯧ ꯑꯗꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯔꯣꯏ꯫ ꯃꯄꯥꯜ ꯑꯁꯤꯗ ꯑꯍꯤꯡ ꯌꯥꯔꯦꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯁꯤ ꯏꯆꯥꯅꯨꯄꯥꯒ ꯏꯄꯨꯔꯣꯏꯕꯒꯗꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯕꯗꯤ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯤꯜꯂꯨ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯕ ꯂꯣꯏꯔꯕ ꯆꯦꯡ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯊꯣꯡꯖꯥꯎ ꯑꯗꯨ ꯊꯤꯡꯖꯤꯟꯈꯤ꯫ ꯊꯣꯏꯇꯣꯟꯁꯨ ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯇꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯊꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯏꯇꯣꯝꯗ ꯃꯄꯥꯜꯗ ꯑꯍꯤꯡꯁꯦ ꯂꯩꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ꯫ ꯑꯃꯝꯕꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯀꯞꯂꯒ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯣꯡꯖꯥꯎ ꯑꯗꯨ ꯊꯤꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯖꯨꯝ ꯄꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯥꯝꯅ ꯂꯥꯎ ꯈꯣꯡꯕ ꯇꯧꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯃꯄꯥꯜꯗ ꯂꯩꯌꯨ ꯍꯥꯏꯗꯤ ꯂꯩꯌꯨꯗꯅ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯈꯨꯖꯨꯝ ꯑꯗꯨ ꯊꯣꯏꯇꯣꯟꯗ ꯍꯩꯖꯤꯜꯂꯗꯨꯅ ꯊꯣꯡꯖꯥꯎ ꯑꯗꯨ ꯑꯃꯨꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯇꯣꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯃꯁꯥ ꯑꯗꯨ ꯆꯣꯠꯄꯗꯨꯗ ꯏꯪꯂꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗ ꯊꯕꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯣꯏꯇꯣꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯎꯔꯤꯠ ꯑꯗꯨ ꯂꯐꯨ ꯃꯇꯣꯟ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯂꯒ ꯊꯣꯏꯇꯣꯟꯒꯤ ꯃꯈꯨꯠ ꯈꯨꯅꯝ ꯑꯗꯨꯗ ꯇꯣꯡꯂꯝꯃꯤ꯫ ꯊꯣꯏꯇꯣꯟꯁꯨ ꯃꯈꯨꯠ ꯈꯨꯅꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯦꯡꯂꯛꯄ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯌꯦꯡꯈꯠꯂꯛꯄꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯎꯔꯤꯠ ꯑꯗꯨ ꯑꯣꯏꯔꯝꯕꯗꯨꯗ ꯅꯨꯡꯍꯤꯛꯅꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤꯕ꯭ꯔꯥ"꯫ ꯎꯔꯤꯠ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯅꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕ ꯑꯗꯣ ꯑꯩꯁꯨ ꯊꯦꯡꯅꯩ꯫ ꯅꯍꯥꯛꯄꯨ ꯄꯣꯛꯄ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜꯗ ꯂꯩꯔꯨ ꯂꯥꯛꯎ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯀꯅꯥꯅꯁꯨ ꯁꯣꯛꯄ ꯉꯝꯂꯔꯣꯏ"꯫ ꯊꯣꯏꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ, ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯈꯪꯕ꯭ꯔꯥ? ꯑꯩ ꯃꯐꯝ ꯑꯗꯨ ꯆꯠꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ"꯫ ꯎꯔꯤꯠ ꯑꯗꯨꯅ "ꯈꯪꯏ, ꯆꯠꯂꯁꯤ ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯎꯔꯤꯠ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯊꯣꯏꯇꯣꯟ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯃꯅꯥ ꯄꯨꯡꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯌꯧꯔꯛꯂꯤ꯫ ꯊꯣꯏꯇꯣꯟꯅ ꯎꯔꯤꯠ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯐꯝꯗꯨ"꯫ ꯎꯔꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗ ꯍꯧꯔꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤ ꯅꯃꯥꯒꯤ ꯃꯣꯡꯐꯝꯅꯤ, ꯅꯃꯥꯒꯤ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ ꯃꯐꯝꯅꯤ꯫ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤꯅ ꯅꯃꯥꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯁꯦꯝ ꯄꯥꯝꯕꯤꯅꯤ"꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯇꯣꯟꯒꯤ ꯊꯃꯣꯏꯗꯨ ꯆꯩꯅꯥ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯎꯔꯤꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯅꯥꯅꯣ"꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯎꯔꯤꯠ ꯑꯗꯨ ꯃꯁꯦꯛ ꯃꯉꯥꯜ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯤꯁꯅꯥ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯣꯏꯇꯣꯟ, ꯏꯃꯥꯅ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯅꯥꯎꯀꯣꯟꯕ ꯉꯝꯈꯤꯗ꯭ꯔꯦ"꯫ ꯊꯣꯏꯇꯣꯟꯁꯨ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯒ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯁꯥꯗ ꯀꯣꯟꯕ ꯉꯝꯂꯝꯗꯦ, ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯑꯣꯏꯅ ꯀꯣꯜꯂꯝꯃꯤ꯫ ꯊꯣꯏꯇꯣꯟ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯐꯝꯊꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯃꯤꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯆꯦ ꯅꯪꯒꯤ ꯐꯥꯏꯕꯣꯛ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯅꯪ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯩꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯈꯨꯗꯤꯡꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯎ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯤꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯎ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯇꯣꯟꯁꯨ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯏꯕꯛ ꯑꯍꯨꯝꯂꯛ ꯀꯠꯇꯨꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯅꯅꯕ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯃꯇꯝꯗ ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥ ꯁꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯊꯣꯏꯇꯣꯟꯕꯨ ꯎꯗꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯣꯏꯇꯣꯟꯕꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯍꯨꯜ ꯆꯞ ꯆꯥꯅ ꯈꯪꯕ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯇꯣꯟ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏ"꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯪꯗ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯂꯒ ꯊꯣꯏꯇꯣꯟꯕꯨ ꯊꯤꯔꯨꯒꯅꯤ ꯈꯟꯕꯗ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝ ꯅꯠꯇꯅ ꯆꯠꯐꯝ ꯆꯪꯖꯐꯝꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯤ ꯍꯣꯟꯕꯒꯤ ꯃꯆꯥꯁꯛꯅ ꯌꯣꯛꯈꯤꯕꯤ ꯃꯤꯠꯂꯨꯕꯤꯁꯨ ꯂꯩꯁꯥ ꯐꯥꯔꯛꯂꯦ꯫
ꯃꯤꯠꯂꯨꯕꯤ ꯀꯦꯊꯣꯛ ꯅꯧꯊꯣꯛꯅ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯂꯛꯄ ꯑꯣꯏꯕꯅ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯝꯗꯦ, ꯑꯗꯨꯒ ꯃꯁꯛ ꯃꯇꯧꯁꯨ ꯆꯪꯈꯣꯟꯅ ꯅꯤꯡꯊꯤꯅ ꯂꯝꯕꯥ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯏꯗꯥꯅꯕ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯕ ꯌꯥꯎꯅꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯠꯂꯨꯕꯤ ꯋꯥꯉꯥꯡ ꯋꯥꯇꯥ ꯍꯩꯕꯤꯅꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯤꯅꯤ꯫ ꯃꯤꯠꯂꯨꯕꯤꯅ ꯂꯩꯀꯣꯜꯗ ꯐꯖꯈ꯭ꯔꯕ ꯌꯦꯟꯗꯥꯏ ꯑꯃ ꯄꯥꯏꯔꯒ ꯂꯩꯀꯣꯜꯗ ꯂꯩ ꯍꯦꯛꯂꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯗ꯭ꯔꯤꯕ ꯅꯤꯡꯊꯧꯅ ꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯠꯂꯨꯕꯤꯕꯨ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯨꯝꯂꯦ ꯇꯨꯝꯐꯝ ꯈꯪꯂꯝꯗꯦ, ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯑꯋꯥꯕꯁꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤ ꯊꯥꯗꯨꯅ ꯃꯤꯠꯂꯨꯕꯤꯒꯤ ꯃꯌꯨꯝ ꯂꯩꯐꯝ ꯈꯪꯗꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯈꯪꯂꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯃꯤꯠꯂꯨꯕꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯤꯠꯂꯨꯕꯤꯕꯨ ꯌꯣꯛꯂꯤꯕ ꯍꯤ ꯍꯣꯟꯕ ꯑꯃꯗꯤ ꯍꯤ ꯍꯣꯟꯕꯒꯤ ꯅꯨꯄꯤꯗ ꯃꯤꯠꯂꯨꯕꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯅꯤꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯍꯤ ꯍꯣꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯤꯠꯂꯨꯕꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯌꯥꯝ ꯖꯒꯣꯏ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤꯁꯨ ꯂꯩꯕꯥꯛ 3-4 ꯂꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤꯃꯛꯇꯗ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯨꯡꯂꯝꯃꯤ꯫ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯣꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝꯅ ꯆꯥꯔꯤꯕ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯍꯟꯅꯈ꯭ꯔꯕ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯏꯁꯤꯠꯄꯤ ꯑꯣꯏꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯃꯤꯠꯂꯨꯕꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯀꯣꯅꯨꯡꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎꯔꯛꯄꯗꯒꯤ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯁꯥ ꯑꯗꯨ ꯁꯥꯕꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯤꯠꯂꯨꯕꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥ ꯌꯧꯔꯛꯀꯗꯧꯕ ꯀꯨꯏꯗ꯭ꯔꯕ ꯊꯥ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯅ ꯐꯖꯔꯝꯃꯤ꯫ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯁꯤꯗ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯃꯄꯥꯜꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯏꯁꯩ ꯁꯛꯄꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗු ꯂꯥꯛꯁꯤꯟꯕꯗꯤ ꯉꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯅ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯁꯤꯜꯂꯒ ꯇꯥꯅꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯂꯦꯞꯈꯤꯕꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯛꯄꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯏꯪꯁꯤꯜꯂꯛꯄꯒ ꯃꯍꯥꯛꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯊꯨꯅ ꯌꯥꯡꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯈꯜ ꯆꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯑꯍꯤꯡ ꯊꯦꯡꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯐꯝꯂꯒ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯛꯄꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈꯤꯗꯨꯅ ꯊꯥꯕꯨꯝ ꯑꯃ ꯍꯦꯜꯂꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯃꯈꯜꯂꯗꯨꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯁꯒꯣꯜꯁꯪꯗ ꯆꯪꯗꯨꯅ ꯇꯝꯕ ꯀꯅꯥ ꯈꯪꯍꯟꯗꯅ ꯁꯒꯣꯜ ꯑꯃ ꯀꯣꯅꯨꯡꯒꯤ ꯃꯄꯥꯜ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯁꯒꯣꯜ ꯊꯧꯗꯨꯅ
ꯂꯥꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯊꯧꯕꯒꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯑꯃꯨꯛ ꯑꯃꯨꯛ ꯂꯦꯞꯂꯒ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯕ ꯇꯨꯡꯗ ꯁꯒꯣꯜ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯊꯧꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯤ ꯉꯥꯜꯂꯤ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯐꯝꯁꯤ ꯌꯧꯕꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯀꯨꯝꯊꯔꯤ꯫ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯐꯝ ꯑꯇꯩꯗ ꯆꯠꯇꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯧꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯥꯗ ꯂꯩꯕ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯎꯊꯛ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯉꯥꯏꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯕꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯎꯊꯛꯇꯨꯗꯒꯤ ꯀꯨꯝꯊꯔꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯦꯞ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯂꯤꯅ ꯂꯤꯅ ꯂꯥꯛꯄꯅ ꯊꯥꯕꯨꯝ ꯑꯃ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯍꯧꯅ ꯍꯧꯅ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯑꯃꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯛꯂꯤꯕ ꯏꯁꯩꯒꯤ ꯃꯌꯦꯛ ꯑꯗꯨꯁꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯁꯒꯣꯜ ꯃꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥꯏꯀꯩ ꯈꯪꯗ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯥꯏꯀꯩ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯁꯤ ꯎꯕꯗ ꯃꯤꯠꯂꯨꯕꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯆꯃꯝꯅꯅ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯐꯤꯉꯧ ꯐꯧꯔꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯃꯥꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯁꯦꯝ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯁꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯁꯣꯟꯈꯤ꯫ "ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ ꯅꯍꯥꯟꯗꯒꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯨꯝꯍꯠꯂꯤꯕꯁꯦ"꯫ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯁꯤꯗ ꯌꯦꯡꯂꯒ ꯀꯧꯔꯝꯃꯤ꯫ "ꯏꯕꯦꯝꯃ ꯁꯩꯁꯛꯄꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯃꯈꯥꯗ ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯎ꯫ ꯏꯆꯦꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤ"꯫ ꯊꯣꯏꯇꯣꯟ ꯏꯁꯩ ꯁꯛꯂꯝꯕꯗꯒꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯩꯃꯥꯏꯗ ꯌꯦꯡꯊꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯃꯥꯒꯤ ꯃꯆꯦꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯦ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯑꯔꯪ ꯑꯔꯥꯛꯇꯅ ꯌꯣꯝꯂꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯇꯣꯟ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯊꯣꯏꯇꯣꯟꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯃꯈꯣꯡ ꯁꯣꯛꯂꯛꯄ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯡꯗ ꯇꯨꯔꯤꯕ ꯊꯣꯏꯇꯣꯟꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯇꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤꯅꯤ꯫ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯅ ꯑꯊꯦꯡꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯦꯛ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯄꯗ ꯊꯥꯕꯨꯝ ꯑꯃ ꯍꯦꯟꯗꯨꯅ ꯆꯪꯂꯛꯂꯕꯅꯤ꯫ ꯂꯥꯏꯕꯛ ꯐꯕꯅ ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯔꯦ꯫ ꯑꯗꯨ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ"꯫ ꯊꯣꯏꯇꯣꯟ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯍꯥꯔꯥꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯀ ꯄꯣꯛꯃꯤꯟꯅꯕ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯆꯦꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯤꯗ꯭ꯔꯗꯤ ꯐꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ "ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯇꯣꯟ ꯀꯧꯏ"꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯏꯈꯟ ꯈꯟꯊꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯇꯣꯟ, ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯁꯤ"꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯊꯣꯏꯇꯣꯟꯅ ꯍꯤꯛꯇꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯇꯣꯟꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯣꯏꯇꯣꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯒꯤ ꯊꯋꯥꯏꯅ ꯑꯣꯟꯈꯤꯕ ꯁꯦꯝ ꯄꯥꯝꯕꯤ ꯑꯗꯨꯗ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯂꯦꯞꯄ ꯂꯩꯇꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯑꯃꯗꯤ ꯊꯣꯏꯇꯣꯟ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄꯅ
ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯥꯡꯈꯤꯕꯒꯤ ꯊꯤꯕꯗ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯣꯅꯨꯡꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯇꯣꯟ ꯊꯤꯕ ꯆꯠꯂꯨꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯄꯨꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯊꯣꯏꯇꯣꯟꯗ ꯏꯁꯩ ꯑꯃ ꯁꯛꯍꯜꯂꯝꯃꯤ꯫ ꯊꯣꯏꯇꯣꯟꯁꯨ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯩ ꯑꯃ ꯁꯛꯂꯛꯂꯤ꯫ ꯊꯣꯏꯇꯣꯟꯒꯤ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯨꯕꯗ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝ ꯑꯃꯗꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯊꯣꯏꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯇꯥꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯊꯣꯏꯇꯣꯟꯕꯨ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯍꯜꯂꯝꯃꯤ ꯑꯃꯗꯤ ꯊꯣꯏꯇꯣꯟꯒꯤ ꯐꯖꯕ ꯁꯨꯝꯍꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧꯅ ꯊꯣꯏꯇꯣꯟꯕꯨ ꯉꯥꯏꯍꯥꯛꯇꯐꯥꯎ ꯊꯥꯗꯣꯛꯇꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯀꯌꯥ ꯑꯣꯟꯁꯤꯟꯕꯤꯔꯛꯇꯕꯗꯒꯤ ꯀꯜꯂꯛꯄ ꯈꯝꯕꯜꯕ ꯈꯣꯏꯁꯥꯎꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯏꯇꯣꯟꯕꯨ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗꯒꯤ ꯌꯦꯡꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯇꯣꯟꯒ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯃꯊ꯭ꯋꯥꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯌꯦꯛꯈꯤꯕꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯌꯦꯛꯅꯕ ꯊꯣꯏꯇꯣꯟꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯀꯔꯝꯅ ꯊꯣꯏꯇꯣꯟꯕꯨ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯒꯤ ꯋꯥꯈꯜꯗ ꯅꯩꯅꯕ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯇꯣꯟ ꯃꯁꯥꯗꯨ ꯂꯨꯝꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯃꯨꯛꯀꯁꯨ ꯀꯥ ꯍꯦꯟꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯇꯣꯟꯕꯨ ꯀꯂꯛ ꯌꯦꯡꯊꯤꯕ ꯍꯦꯜꯂꯛꯂꯤ꯫ ꯊꯣꯏꯇꯣꯟꯁꯨ ꯊꯥꯁꯤꯡ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯎꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯍꯦꯛ ꯎꯅꯕꯗꯒꯤ ꯊꯣꯏꯇꯣꯟꯕꯨ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯍꯦꯟꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯁꯅꯥꯅ ꯊꯥ 3ꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯅꯤꯡꯊꯧꯗ ꯊꯣꯏꯇꯣꯟ ꯑꯃꯗꯤ ꯊꯣꯏꯍꯦꯟꯁꯅꯥꯒ ꯂꯣꯏꯅꯅ ꯆꯤꯡꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯖꯕ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯃꯅꯥꯏ ꯃꯁꯟ ꯈꯔꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯊꯣꯏꯇꯣꯟ ꯑꯃꯗꯤ ꯊꯣꯏꯍꯦꯟꯁꯅꯥ ꯄꯨꯟꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯁꯤ ꯀꯣꯅꯨꯡꯗ ꯁꯨꯡꯆꯤꯠ ꯁꯤꯠꯄꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯈꯛꯇꯗꯅꯤ ꯃꯍꯥꯛꯅ ꯊꯣꯏꯇꯣꯟꯕꯨ ꯎꯔꯤꯕꯗꯤ꯫ ꯑꯗꯨꯅ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤꯅ ꯃꯊꯧ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯈꯣꯏ ꯆꯤꯡꯊꯛꯇ ꯄꯨꯟꯅ ꯌꯧꯔꯦ꯫ ꯆꯤꯡꯊꯛ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯁꯅꯥꯗꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯄꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯊꯣꯏꯇꯣꯟꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯇꯣꯟ ꯆꯤꯡ ꯃꯇꯥꯏ ꯈꯔ ꯅꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯔꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯊꯣꯏꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯇꯣꯟꯕꯨ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯏꯟꯊꯔꯝꯃꯤ꯫ ꯊꯣꯏꯇꯣꯟ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯤꯡꯈꯥꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯅꯔꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯈꯠꯅ ꯌꯦꯡꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯇꯣꯟꯕꯨ ꯀꯧꯔꯒ ꯀꯞꯂꯤ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯤꯡꯈꯣꯡꯗ ꯀꯨꯝꯊꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯣꯏꯇꯣꯟꯕꯨ ꯊꯤꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯊꯣꯏꯇꯣꯟ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯗꯤ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯊꯣꯏꯇꯣꯟꯕꯨ ꯀꯧꯔꯒ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯆꯤꯡꯊꯛꯇꯒꯤ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤꯅ ꯄꯨꯟꯅ ꯎꯔꯝꯃꯤ꯫ ꯁꯟ ꯁꯦꯟꯕꯒꯤ ꯅꯨꯄꯤꯅ ꯊꯣꯏꯇꯣꯟꯕꯨ ꯀꯧꯔꯒ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯅ ꯌꯣꯝꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯥꯒꯤ ꯆꯪꯖꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯨꯒ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕꯤ ꯃꯥꯅ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯈꯜꯂꯗꯨꯅ ꯆꯤꯡꯊꯛ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯃꯊ꯭ꯋꯥꯏ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯃꯌꯥꯝ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯤ꯫
ꯃꯈꯣꯏꯗꯤ ꯊꯣꯏꯇꯣꯟ ꯂꯩꯈꯤꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯊꯣꯏꯇꯣꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯕꯨꯗꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯂꯨꯅ ꯆꯥꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯊꯣꯏꯍꯦꯟꯕ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯀꯥꯐꯩ ꯀꯥꯐꯩ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯩꯔꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯝꯅ ꯂꯦꯡꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯍꯦꯟꯕꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯀꯥ ꯈꯨꯗꯤꯡ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯀꯥ ꯃꯊꯪ ꯃꯊꯪ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯏꯅꯧ ꯅꯧꯕ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯨꯔꯦ꯫ ꯀꯥ ꯑꯁꯤꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯑꯃꯨꯛꯇ ꯈꯪꯗ꯭ꯔꯤꯕ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯀꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯁꯤꯃꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯔꯝꯃꯤ꯫ ꯂꯩꯇꯦꯡꯒꯤ ꯈꯨꯠꯁꯦꯝꯒꯤ ꯐꯖ ꯐꯖꯈ꯭ꯔꯕ ꯑꯔꯪꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯝ ꯊꯦꯡꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯁꯤꯒꯤ ꯏꯔꯣꯏꯂꯣꯏꯕ ꯀꯥꯆꯤꯟꯗ ꯂꯩꯕꯥꯛꯀꯤ ꯍꯅꯨꯕꯤ ꯑꯃꯒ ꯃꯨꯔꯇꯤ ꯑꯃꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯃꯨꯔꯇꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯆꯥꯅꯩ꯫ ꯃꯨꯔꯇꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯅꯜꯂꯝꯃꯤ꯫ ꯃꯨꯔꯇꯤ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯍꯦꯛ ꯁꯣꯛꯂꯨꯕꯗꯒꯤ ꯃꯅꯥꯀꯣꯡꯗ ꯁꯦꯡꯐꯥꯠꯇ꯭ꯔꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ "ꯏꯆꯦ ꯃꯤꯠꯂꯨꯕꯤ, ꯉꯥꯏꯈꯣ, ꯆꯦꯟꯁꯤꯟꯈꯤꯅꯨ"꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ "ꯉꯝꯂꯣꯏ ꯉꯝꯂꯣꯏ, ꯑꯩꯗꯤ ꯅꯪ ꯉꯥꯏꯕ ꯉꯝꯂꯣꯏꯀꯣ ꯊꯣꯏꯇꯣꯟ"꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯆꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯏꯕꯣꯛꯀꯤ ꯂꯩꯕꯥꯛꯀꯤ ꯃꯨꯔꯇꯤ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯟꯒꯦ"꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯥꯍꯥ, ꯏꯕꯣꯛꯇꯨꯗꯤ ꯂꯩꯕꯥꯛꯅ ꯁꯥꯕꯅꯤ, ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏꯌꯦ"꯫ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯃꯨꯛ "ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯗꯨ ꯏꯕꯣꯛꯀꯤ ꯊꯋꯥꯏꯅꯤ"꯫ ꯈꯣꯟꯖꯦꯜꯁꯤꯡꯁꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯨꯠ ꯑꯅꯤꯅ ꯃꯅꯥꯀꯣꯡ ꯑꯅꯤꯃꯛ ꯀꯟꯅ ꯃꯦꯟꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯞꯅ ꯀꯟꯅ ꯎꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯀꯩꯅ ꯆꯥꯈꯤꯕ ꯑꯃꯗꯤ ꯃꯃꯥꯅ ꯁꯤꯈꯤꯗꯨꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯃꯆꯤꯜ ꯃꯅꯥꯎꯅ ꯁꯦꯠꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ "ꯊꯣꯏꯇꯣꯟ" ꯍꯥꯏꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯍꯧꯒꯠꯂꯒ ꯊꯣꯏꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯑꯇꯨꯝꯕ ꯑꯗꯨꯅ ꯊꯣꯏꯇꯣꯟꯒꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯣꯊꯣꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯞꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯊꯣꯏꯇꯣꯟꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯊꯣꯏꯇꯣꯟꯒꯤ ꯃꯃꯤꯠ ꯑꯗꯨ ꯂꯧꯔꯒ ꯊꯣꯏꯇꯣꯟꯗ ꯑꯃꯨꯛ ꯍꯥꯞꯀꯅꯤ ꯍꯥꯏꯅ ꯃꯥꯏꯕ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯊꯣꯏꯇꯣꯟꯒꯤ ꯃꯃꯤꯠ ꯂꯧꯈꯤꯕ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯊꯣꯏꯇꯣꯟꯒꯤ ꯃꯃꯤꯠ ꯂꯧꯔꯨꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯔꯨꯕꯗ ꯃꯌꯥꯝꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯥꯏꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ: "ꯎꯄꯥꯏ ꯑꯃꯗꯤ ꯂꯩꯔꯦ꯫ ꯊꯣꯏꯇꯣꯟꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯃꯤ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯊꯣꯏꯇꯣꯟꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅ ꯀꯛꯂꯒ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯏ ꯈꯔꯅ ꯊꯣꯏꯇꯣꯟꯒꯤ ꯃꯃꯤꯠꯇ ꯍꯥꯞꯂꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯃꯤꯠ ꯄꯥꯜꯂꯛꯇꯨꯅ ꯑꯃꯨꯛ ꯎꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕ, ꯅꯃꯥ ꯑꯩꯒꯤ ꯉꯛꯁꯤ ꯀꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯇꯥꯔꯛꯄ ꯏꯅ ꯑꯄꯣꯛꯄꯤ ꯅꯃꯥꯒꯤ ꯃꯤꯠꯇ ꯍꯥꯞꯄꯨ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯇꯤꯡꯉꯛ ꯃꯩꯉꯛꯅꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯃꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯗꯨ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯊꯣꯏꯇꯣꯟꯕꯨ ꯍꯥꯠꯀꯦ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯗ ꯆꯩꯔꯝꯃꯤ: "ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯐꯠꯇꯕꯤ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯈꯣꯟ ꯈꯤꯇꯪ ꯀꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ: "ꯍꯣꯏ, ꯆꯨꯝꯃꯤ, ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤꯅꯤ꯫
ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯕꯒꯤ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯅꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯐꯠꯇ꯭ꯔꯒ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯜꯂꯤꯅꯤꯅꯦ꯫ ꯏꯄꯥꯒꯤ ꯊꯣꯏꯍꯦꯟꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ? ꯆꯤꯟꯊꯤꯕꯤ ꯑꯁꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯑꯩꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯝꯂꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯣꯔꯛꯂꯣꯏ꯫ ꯃꯁꯤꯃꯗꯤ ꯈꯪꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ꯫ ꯏꯁꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯊꯝꯖꯕ ꯄꯣꯠꯁꯛꯇꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯁꯨ ꯃꯉꯥꯜ ꯌꯥꯎꯔꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯤꯁꯛꯇꯨꯒꯤ ꯃꯐꯝꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯃꯜ ꯂꯩ, ꯀꯅꯥꯗꯁꯨ ꯄꯤꯊꯣꯛꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯛꯇꯨ ꯃꯨꯟꯒꯦ ꯇꯧꯔꯛꯄ ꯃꯤꯗꯨꯁꯨ ꯆꯩꯅꯥ ꯐꯪꯕꯅꯤ꯫ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯅꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯂꯩꯖꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯅꯤꯡꯊꯧꯅ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯧꯒꯗꯕ ꯆꯩꯅꯥꯗꯨ ꯈꯪꯕ꯭ꯔꯥ? ꯃꯗꯨꯒꯤ ꯆꯩꯅꯥꯕꯨ ꯑꯔꯪ ꯑꯔꯥꯛ ꯈꯔꯅ ꯀꯣꯛꯍꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯒ ꯀꯔꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯑꯣꯠꯄꯅꯣ? ꯃꯤꯅꯥꯏ ꯑꯃꯒꯤ ꯅꯨꯄꯤꯅ ꯐꯖꯕꯗꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯄ ꯍꯔꯥꯎ ꯅꯨꯡꯉꯥꯏ, ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯈꯥꯗ ꯃꯄꯨꯔꯣꯏꯕꯅ ꯁꯦꯟꯅꯕꯤꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯗꯤ ꯄꯦꯟꯖꯕ ꯑꯗꯨꯅ ꯐꯖꯕꯅꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯅ ꯐꯖꯕꯗꯤ ꯈꯨꯁꯦꯝꯅꯤ, ꯑꯔꯪ ꯑꯔꯥꯛ ꯌꯦꯛꯁꯤꯟ ꯇꯩꯁꯤꯟꯕ ꯑꯗꯨꯅꯅꯤ ꯊꯃꯣꯏꯗꯗꯤ ꯃꯩꯒꯤ ꯆꯤꯡ ꯀꯌꯥ ꯐꯨꯝꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯊꯣꯏꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯇꯣꯟ, ꯅꯪ ꯅꯆꯦ ꯑꯩꯕꯨ ꯍꯥꯟꯅ ꯈꯪꯗꯕ꯭ꯔꯥ? ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕ ꯇꯁꯦꯡꯅ ꯈꯪꯂꯨꯗꯕꯅꯤ꯫ ꯊꯣꯏꯇꯣꯟꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯏꯆꯦꯕꯨ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩꯒꯤ ꯐꯥꯏꯕꯣꯛꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯏꯆꯦꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯁꯛ ꯇꯥꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯀꯞꯄ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯜ ꯑꯗꯨ ꯏꯁꯤ-ꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯆꯦꯅꯤ ꯈꯪꯂꯕꯗꯨ ꯐꯥꯎꯕ ꯅꯆꯦꯒꯤ ꯅꯨꯄꯥ ꯅꯥꯇꯩ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯤꯕꯅꯤꯅꯦ ꯊꯣꯏꯇꯣꯟ, ꯅꯍꯥꯛꯁꯨ ꯅꯔꯥ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯌꯦꯡ ꯇꯨꯡꯂꯝꯆꯠꯇ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯋꯥ ꯑꯅꯥꯇꯅ ꯊꯟꯕ ꯑꯃ ꯑꯣꯏꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯏꯍꯦꯟꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯏꯍꯦꯟꯕ, ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯣ, ꯑꯗꯨꯒ ꯅꯃꯥ ꯑꯩꯒꯤ ꯉꯛꯁꯦ ꯀꯛꯂꯨ ꯂꯥꯛꯑꯣ꯫ ꯊꯣꯏꯍꯦꯟꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯉꯝꯂꯣꯏꯌꯦ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤꯅ ꯑꯃꯨꯛ, ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯕꯅꯣ? ꯅꯃꯥ ꯑꯩꯍꯥꯛꯇꯤ ꯐꯠꯇꯕꯤꯅꯤ, ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯨꯕ ꯃꯤꯍꯥꯠꯄꯤ, ꯍꯤꯡꯆꯥꯕꯤ, ꯄꯥꯞ ꯆꯦꯜꯂꯕꯤꯅꯤ꯫ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯅꯃꯥ ꯑꯩꯒꯤ ꯉꯛꯁꯤ ꯀꯛꯂꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯃꯤꯠꯂꯨꯕꯤ ꯂꯦꯞꯄ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯊꯣꯏꯇꯣꯟꯁꯨ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯀꯔꯤꯒꯤ ꯏꯆꯦꯅ ꯂꯥꯟꯗꯧꯔꯤꯕꯅꯣ? ꯏꯄꯥꯞ ꯆꯦꯟꯕꯤꯅꯤꯅ ꯅꯅꯥꯎꯒꯤ ꯃꯤꯠ ꯑꯁꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯎꯗꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯁꯅꯨ꯫ ꯏꯆꯦ ꯀꯔꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯅꯤ? ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯀꯞꯂꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯠꯁꯅꯥꯒꯤ ꯊꯋꯥꯏ ꯎꯔꯤꯠ ꯑꯗꯨ ꯈꯣꯡꯂꯛꯂꯒ ꯀꯟꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯎꯔꯤꯠ ꯑꯗꯨ ꯃꯤꯠꯁꯅꯥ ꯑꯣꯟꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯋꯥꯔꯨꯔꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯂꯥꯛꯂꯦ ꯏꯆꯥꯁꯥ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯊꯣꯛꯅꯔꯛꯏ꯫ ꯊꯣꯏꯇꯣꯟꯗꯤ ꯏꯃꯥ ꯍꯥꯏꯅ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯁꯣꯜꯂꯤ꯫ ꯃꯤꯠꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯃꯥ ꯑꯩꯍꯥꯛ ꯂꯩꯅꯨꯡꯒꯤ ꯂꯝ ꯑꯃꯗ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯆꯠꯊꯣꯛꯈꯤꯕꯗꯒꯤ ꯆꯍꯤ ꯀꯌꯥ ꯍꯦꯛ ꯍꯦꯛ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯅꯈꯣꯏꯒꯤ ꯊꯣꯏꯁꯤꯡ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯑꯩ ꯅꯄꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯂꯥꯛꯇꯨꯅ ꯅꯄꯥꯒ ꯂꯨꯍꯣꯡꯈꯤ꯫ ꯃꯌꯦꯛꯀꯤꯗꯤ ꯅꯄꯥ ꯑꯁꯤ ꯑꯩꯒ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯏꯆꯥ ꯂꯩꯔꯕ ꯀꯥꯟꯗ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯂꯩꯅꯨꯡꯒꯤ ꯂꯝꯗꯨꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯩ ꯀꯅꯥꯒꯨꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯍꯤꯡꯆꯥꯕꯤꯅ ꯁꯥꯞ ꯇꯧꯔꯛꯄꯗꯒꯤ ꯅꯄꯥ ꯊꯣꯏꯁꯤꯡꯒ ꯑꯩꯒ ꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯒꯤ ꯃꯤꯠꯂꯨꯕꯤ
nahak lainunggi lam aduda chango hingsaba adu leiramgani kiruganu hingsaba adu mangonda nahak aigi ichani haina masak ta'u aduga hingsaba aduda taibang miyoibada hapayaba mit anikak nirau hingsaba adu mamit lising panbani aduna soidana pirakani masigi matung ina misnagi thawai aduna lamjingduna makhoibu thoisingi yumda puraklami aduga yumadugi yumyai adu taktoklami matamduda sanagi siri ama thengnarami sanagi siri aduda maharani mitlubi akiba amata laita kumthaduna mani muktana thallaba surung adu lanthokduna ising ipak aduda leiriba sanagi hi adu lalaga mit thakningai oina langlaba ithat aduda yaurami ithat aduda asum changsilakpana khangpok sangama thengnari khangpok sangadugi thongdu hek hangdorakpaga maharani mitlubi ngakpana kham thengkhri mamit lising panba hingsaba adu tapna leirambadudadi madu urubada maharani mitlubi kikibana sing khaibagum niklami adudagi asum gyan manglaga leimaida tukhri maharani mitlubina gyan laktuna mamit panglakpa matamda hingsabadu leirami hingsabadu ubada maharani mitlubi kikibana mamittagi mapi lepa leitana taraklami hingsabana asumna hairei naha kanano mafam asida kaidoba lakpano maduda maharani mitlubina kina kumlai ai misnagi machanupini aigi poinaba inaw phaibokto khudong thiba amada mamit animak tangle aduna adongi mafamdagi taibang miyoibada hapayaba mit ani khakta nijage haina laklibani wafam adu tabada hingsabana mahaki oi thangba khutki khudombida yawba mit ani khak lokthokduna pirami masigi matungda hingsabana maharani mitlubibu surung adu tamna thinbiraklami maharani mitlubi hingsaba aduga thagat wahai kaya hairaduna kainarami mahakna thoisingi yumya yaurabada mayamdu mahakpu halakpra haiduna ngaiduna leirami maharani mitlubina pairakliba mamit adu thoitonda hapirami thoiton haujikti mayam adu ure aduga macha thohenbabu ubada amukka hena haraurami misna adusu macha ani amadi masu nupa thohenbada nungai yaifana panba oyu hairamlaga urit onduna paikre mayamdusu wakhal nungaina konungda halaklami mataw asumna makhoi ayet apan yawda pukjel khojel tinaduna nungaina panki hairang lairang channel na mayamgi damakta pujarakliba hungawari ngasigi oinadi matang swaida loisinjari hayeng nungai nungairaba